District Health Society Thaubalgi Makhada Leiba District Quality Assurance Unit na sinduna ngasi Thaubalda Disaster Management gi matangda nongmagi oiba training program ama mock drill yauna Pangthokkhre DC Thaubalgi Complex ta leiba Election Counting Hall da Pangthokpa training program aduda State Disaster Response Force SDRF ki official singna District Health Society gi makhada leiriba medical staff singda mock drill yauna tongan ba disaster gi maramda training piki Thauram gi sarukama oina District asigi Deputy Commissioner Ahantem Subasna Kumza Inglising ani kunhumdoi kunmari amasung kunmari kunmangagi Kayakalp Award su yentoki Kumza Inglising ani kunhumdoi kunmari gi oina State Level Committee amasung District Level Committee na piba Kayakalp Award fangkraba hospital sing adudi District Hospital Thaubalda Commendation Award lupa lakh ahum PHC Lilongda Winner Award lupa lakh ani PHC Charangpata Commendation Award lupa lising yangkai AAM Khekmanda Winner Award lupa lakh ama AAM Haukada Runner Up Award lupa lising yangkai ni Kumza Inglising ani kunmari kunmangagi oina CHC Yairipokta Commendation Award lupa lakh ama PHC Lilongda Winner Award lupa lakh ani PHC Charangpat PHC Khongjom PHC Nongpok Sekmai PHC Faudenda Commendation Award oina lupa lising yangkai piki aduga AAM Thokjom Bengida Winner Award lupa lakh ama AMM Wangkhemda Runner Up Award lupa lising yangkai piki aroibada AMM Taramathoida Commendation Award oina lupa lising kunmangagi award su piki athoiba mithunglan gi warol pibada DC Thaubal Hantem Subas IAS na haikibada hospital haibasi mafam dagi lakpa ana ayek sing leibana maihau langpok thoklakpada yamna amangata thokpa yai maramasina district asida leiriba lengaki hospital singi staff singbu training piba mathau tai haiba wakhalonda training asi pangthokpani haiki mahakna makhata na hai Kayakalp Award asi chahi khudingi laurabadi hospital gi award pasing menkhatpada chauna mateng oigani maramasina asigumba award asi chahi khudingi launa naba hotnasi haiki any disaster korako matamdadi faigani hana teknabadi magi lamdugi miyoi khotnatana hospital ke da purakoni na sida laigiri baikoni staff sing sida ikoni ngasigi training ma ikoni relief and disaster management department na sindi basi Yaona koi da su yam kanaba amo boigani haidana aina lawjai mayam sung saidagi wana subhana sing marakta office ki routine genodagi kharga hedoraga no phadok smile do bosigi sodum nungai kama leibne haita ayada training piriba enosisi pagi health ki institutions sida leibiriba enosina sidagi jusat khrona tunda ai ajena bose training yauna ko kamu da sukharga message se pass to bi horma kai no da ni kulaf kai na walk to ko ni na na khayraga na sakat khana sakra do problem na ko leina message pass to bi mana tham sake Kayakalp Award asi hana question ti ko pe khabo mane ma ai di moine yenga do bi criteria je kari no na leibo napni na yenga do ko ke se koi na khana ne na to de he na koi ne emphasis pi raga lu na me infection control ne kari si pasna to bi raga ni koi na sahi khudegi masigi award si longbong magadi koi ki institutions na leizariba awat apasing lai no pesabu koi dia society na phabo ko ya na te na sa na sai mo ninga tira panina pina iba pesa sing sisu ina request hazan tok jab do is health institution dugi awat apa tang do resu make up to ko ya ba dei koi tauna mo na si aduga sahi khudingi koi masi phangna bo adum khona ba kai do dai na state ki mit no yauzer adum sahi khudingi dum phang kambu nei ba state tagi dia koi ne na khale government ki funds di matam samana la ko nan mathe ko me among lai ma aduna sigi paisa sina tawale ko yawa na pase logistic support to ho era so adani staff singi pham na baso ki do so kitam na so ko la mateng pa me ya idana sida matung tar ko da su health district sina ai su khada boma lai ai khongjom de lor ga ko masigi meeting ma so tok jage na khale ni health institutions singi ko Kayakalp ki na ka ekoi na kari to darkar ta ge hai basi ekoi me ya khana raha na ekoi ministry na emphasis piri ba cleanliness adagi magi infection control se na ekoi se sapat ko ba gadi ayam na ekoi ma do follow to ge ha do kai do namna ba kota ba ekoi
ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯃꯅꯥ ꯂꯧꯕꯤꯔꯛꯂꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯕꯨ ꯑꯩꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯊꯥꯒꯠ